आकाशवाणी इम्फाल Ngangom Kiran पाउ पाजरी अहानबद मरुओइब पाउ ngasi malemgi imagi numitni mafam kayada palan numit asi paksana pangthoknari Manipur ngasi mioi ama nauno COVID-19 positive oiki active case taruk lairi Manipur da konginong nganna yaruktuna mafam kayada lawusungi thabak taunanaba syam saba hongnare Kendra gi Griha Mantri Amit Shahana awang nungpok Bharat ki santi raksa ke phibam hanne yangsilagani amasung Rashtrapati Ramnath Kovind na Nagpur ge Indian Institute of Management ki campus ngasi sangakre ngasi malemgi imagi numitni mafam kayada imagi numit paksana pangthoknari masa oibasingna mama oibasingi mafamda ngamjaba khudol tamduna khurumjaba amasung harauna samin thakminabana imagi numit palangi mapung oiba saktam oiri numit asina lakpada Mukhyamantri Nongthomam Birenna mama oibisingi mafamda ikai khumnaba utpaga loinana ima oibisingi mafamda yaipa paujel pirakli Sri Birena mahaki apokpi mama bu saithaduna iba isai amaga loinana social media da thagatuna mama oibisingi mafamda ikai khumnaba utli Numit asina lakpada Kendra Shiksha Rajya Mantri Dr. Rajkumar Ranjan Nahai mama oibisingna masa singbu khunaida mithoi mihan ba misak ama ohinanaba lauriba thodangbu aikhoi pummana ikai khumnaminarasi mama khudingmak asi imung amagi horkliba angang singidamaktadi shakti gi yumbi amasung lamjing mairaga pangkhakne haina Dr. Ranjan na singthari Imagi numit palan ga mari lainana piba paujela mada rajya ge social welfare mantri Haikham Dingona hai Malem ima lairambagi thawai kayana hingjabani palem ima lairambagi taibangbu aina ujabani mapok tare lakta imagi lamandi singamlaroi numit asina lakpada awonbu khunai amagi khawrang na ngairiba miyambu lusingba ngambagi thongna pibibo oiresuno amadi awa saitheng nanglaba singi marup ohenbiu haina Sri Dingona thawniri International Mother's Day ki thoram ngasi none jila da supaksana pangthoknaki mama oibe madi lukhrabi singbusu khudol pot kaya piki church singda laishol isai sakpa masung ishor thongni jabagi thoram singsu pangthoknaki Assam Rifles ke none battalion sindunanga se International Mother's Day ki thoram Scotland live church amada pangthokki thormadu da nupi oibisinga wari watai sanaba masung makhoi puning thogotpagi thoram singsu pangthokki Palan thoram ase Senapati jila da supaksana pangthoknaki church kaya da laisol thoram pangthokpagi loinana mama oibisingbu ikai khumnabu utpam masung puning thogotpagi thoram kaya pangthoknaki Royal Riders Manipur na sindunanga si Langol da uchara thabagi thorma ma pangthokre mahausa ima ningsing thagi saruk ama oina thasig taruk tagi hauna uchara thabagi thorma du pangthorakpani uchara thabagi thorma du Manipur ki DGP P Dongal na hogdoki thorma du da Sri Dongal na hai Royal Riders Manipur na akoi bagi phiong kananaba laukhalaklibu khongthang asi yamna thagat ningai ni mipum khuring manasu asigumba khongthang asi da saruk yarabadi mahausa ki khal kaitharakliba si thangnaba da chawna mateng oigani ngasi tharibu uchara sing asi mapung mari phadriu phawning tin ngakpi senminabasu DGP na phongdokki BJYM na Green Manipur Mission gi makhada Kaubru Singdol gi akoibada ngasi uchara sing thakre uchara thabuk thormodu da BJYM gi thongmi chamarom na saruk yaduna Kaubru Lifeline gi akoibada pakchan uchara sing thaki thormodu Forest Department ki Kangpokpi Division gi khosam naduna pangthokki bani hairi MLA Karam Shamna hairi mahusai khal kaitharak pamasung akoibagi phiom da ohongma kaya lakpadagi Manipur gi tanglabu usek makal kaya gi khonjal taba phangkhidre ngasi Imphal gi All Assembly Museum and Archives Hall da a study of the Abhi Fauna of Manipur haiba Dr. M Thambal Sangbi Devi ni iba larik ama phongbagi thorumda Sri Shamna hai kwak yauna Manipur gi phajarbu usek makal kaya gi khonjal ayuk angan mada taram madu taba phangkhidre makhoi gi masaksu uba phangkhidaba kaya yaure masigi maru oiba maramde mahausa gi khalda chawna ohongba lakpadagi usek singasi uba phanglaktabani
ngasi phongleba Manipur gi tangleba useksingi maramda iba lairik asina tungi mirolda useksing asigi wari khanganbada chawna mateng oiragani mahangna hai aibam sung aibising asi tungi mirol gi damak yamna khanba kathoklaba sinphamna thabak tawriba miyoisingni makhoina iriba lairik singna tungi apaba khunai ama semgatnaba mayon chumbada mateng oiri makha tana apaba lairik kaya iraknaba susiri shamna aibasingda apil tawki akoina yangan wari maida nongan baga ongi use tawo mundila krai waki e konjel koi tawo phangate hanto ngba use koya sinsi angslai sinsi e matam amada Manipur da shumba e use koya sinsi leirami haiba umbi virona khangroi se dimagi lai se parga khangne haibagi ei thajaba lai koi ngasi biro tungi vironi ki damakte haina khanbase ran ki wala adagi ki ai bisi ne khalum do ma Assam Rifles ki Tengnong Polamasung Surasanpur Battalion singna tuan wafam singdagi ngamkhailana nisagi polamasung u pusilakpa sing fare Surasanpur jila ki Selsi village tagi drak puthok pusin tawami ama lupa koti ama lakni purongi drak kona ngarang phaki Amaramda Tengnopol jila ki Kulyang village ta ain kaina pusilakpa u trak mapot ani Assam Rifles ki kangbuna fare hairibu u singadugi mamal chaurakna lupa koti ani lakhom purongi oigani hairi Nisana khunai dipi basai tengamasung masibu tingbada miyamgi thaudang haiba hiramda khana nenabagi thorum ama ngasi hiangla mayai laikai da pangtokre kadana sinduna pangtokpa thoromodu da wangang kibasingna mayai kaba nisana manghanba masung masibu tingnabagi matangda miyam punna honaminabagi tangai phadabasing phongdoknaki tabiriba pawasi Akashvani Imphal dagini Manipur ngasi miyoi ama nongna COVID-19 positive oiki ngasigi oina miyoi chama taruk test tawbagi manungda miyoi amakak positive oiki bani positive oibagi chang chada sino dasmik mapanni haksal bibhag ke cherolamada hai riba matamasida laina asina nawa miyoi ani naba phagalaki masi tharaga naba phagalapagi sang chada marputra nipan dasmik mari mangani hauzik active case taruk lairi Amaramda ngasigi oina Manipur COVID ki vaccine dose taramathoi ka kapki masi tharga punu vaccine dose lakh kunipan lesing yang taruk chamapan marpu taret kapkre masigi manungda ahanba dose ki vaccine na lakh tara taruk yogadore anishiba dose ki vaccine na lakh tara nithoi lesing tara yogadore precaution dose na lesing marpu taret hena kapkre Manipur gani shiba lifeline oriba Imphal jiri lambi gi mafam kharada nongju tha yoksilakpa galoinana phibam sokchilakpa yaure hairi aikhogi paumina hai masina marum oiduna lambi asida potchai puduna chatliba mal gari singda khudong chadaba kya thengna bagaloinana lambi asida chatliba passenger singda su awaba kya mayoknare masigi matangda paudam ama Manipur ki lifeline lambi ama haiba tarabadi jiri Imphal lambi asisu amane Manipur miyam ki nongma tangai phadana chamga polam kaya nongma kangdana lambi asida pusilli adubu lambi asida maram amana natraga maram amana toina pamdaba thawdok kaya thoanbadi miyamna pamnadri amaramda lambi asigi phibam nongju tha jawsilakpasida lambi gi mafam kharada chawna akaiba jawsilakpasina malpuduna chatliba gari singda chawna khudong chadaba kaya thoalle loinana passenger singda su hena waba oihalle Maramaduna Marile Nabasuna to Matamda, Lambi Asibu, Ahen Miang Changbiduna, Lambi Asigi Pium Kradam or Susan Sajan Biba, Miamna Pamnari, Akashvani Impalgi Paugi Damak, Jiribamdagi, Nathem, Bisajit. Manipurda haukiba numit khara sida kumngi nongan na yorktuna nong churakpadagi mafam kayada law sungi thabak haunanaba sem saba yawnare Ukhrul jila dadi lawuk sing khoiduna law pananaba ningthizana sem saba haunare COVID ki laisna laghatpadagi awaba saitheng mayuk narambadagi phibam phagalakpag loinana thaujalgi masak orbu nong chang naina churakpadagi jila asigi longmising thabak chinare aikhogi ukhul paumi sorting simarena hai mamangi sahida nong marang kaina chudabadagi law panana bohanabada awaba kya mayuk nakhrabasu kumsi sahida de nong chang naina churakpadagi law sungi thabakta longmisina ningthina mai onsin bangamle masigi matangda paudam ama Jahi khuting March amasung April si yising khwaitagi waba matam oyi kumsiti khwaitagi wagadaba matam sita nong phachana chupirakpagi isingki awaba thengnate loinana ising marangkaina phangbagi Ukhrul jila ki mapham kayada law khoibagi thabak changchinba haure Ukhrul jila da law khoiba amasung phauling pasi May da haunai amasung July da loisinki kumsi nong matam chana amasung marangkaina churakpagi lawo singu singki tamakti aphaba jahi oirakani haina leiri Akashvani Imphal ki pau ki tamak Ukhrul dagi soting simre
बिष्णुपुर जिला की कुंबीदा नौना साब गेस्ट हाउस अमसुंग इबुदौ संदोंग लाई खोंबू मंगागी सनाथोंग ngasi शिक्षा मंत्री थौनावजुम बसंतन संगाखरे थौरमदुदा एमएलए चनसम प्रेमचंद्र अमसुंग हानगी मंत्री एस बीर सिंह सरुक याकी थौबाल जिला की लिलोंग तरालौ कॉर्नर ngasi दुकान अमा खंगहौदना मै चालकपदगी चाउना अमंगता ठोकरे मै शाकपगी थौरक अदुदा दुकान मनुंगदा लैबा मियोय अनिसु सोकले हारी अखोई थौबाल पाउमी सोबम बिनोयना हाई सोकलब मियोय अनि अदु इम्फाल की रिम्स हॉस्पिटल लाइकनरी थौदोक थौफमदा थौबाल फायर सर्विस की कांगबुसिंग लाक्तुना मै मुथतपदा मटेंग पांगकी बिष्णुपुर डिस्ट्रिक्ट पुलिस ना गाड़ी हुरान बसिंग मथक्ता मखा ताना अकनब थबकसिंग लौकतली ngasisu जिला असि पुलिस कमांडो की कांगबु अमना तोरबुंग बाजार दगी सासिनब गाड़ी नंबर सिंग अमसुंग चे सांगसिंग सेंबर चेनब मियोय अमा फागतले मंगोंदगी पीबीसी कार्ड लैपटॉप प्रिंटर अमसुंग लेमिनेशन मशीन याउना पोलम कया फागतपंगमले हाइरी राष्ट्रीय स्वयंसेवक संघ की संघ शिक्षा वर्ग लिसिंगनी कुनिथोय इम्फाल ईस्ट की हरावरोद लैबा राजश्री भगतचंद्र स्किल डेवलपमेंट ngasi लोइसनख्रे ट्रेनिंग अदुदा सुपरवाइजर कुंतरुक अमसुंग ट्रेनर कुनिथोयना ताकपी तंबिखी मदुदा पुन्ना ट्रेनी चाम तरहमदोयना सरुक याखी इंडियन सुपर लीग यावरुबा मणिपुर की फुटबॉल सानरोइसिंग ओपगी थोरम अमा ngasi इम्फाल लेबा मुख्यमंत्री की सेक्रेटेरिएट पांगथोखरे थोरमदुदा मुख्यमंत्री ना सानरोइसिंग अदुगी मफमदा लेंगयान फी अममम खुदोल तंबगा लोइनना मखोइबु पुकनिंग थगतकी तुंगदा मुख्यमंत्री ना हाई पिकलबा मियोय लाख 30 रोम तमक लेबा मणिपुर दगी इंडियन सुपर लीग ता सानरोइ निफु हमदोय यावबंगम बाहायबसी थोइदोकना साउथोक चनिंगाइनी मियोय कोटी तरा हेना लैरिबा नोंगचु बेंगोल दगी मणिपुर हेना इंडियन सुपर लीग ता सानरोइसिंग पुथोकप ngamlibasi तसेंगना थागतनिंगाइनी नोंगचु बेंगोल दगी हौजिक सुबनगी फुटबॉल सानरोइ 30 तमक इंडियन सुपर लीग ता यावरी आकाशवाणी इम्फाल दगी पाउ ताबिरी केंद्र की गृह मंत्री अमित शाह अवांग नोंपोक भारत की लैरिबा शांति रक्षा की फिबम अमदी ngamkhai paringi matangda haktengnana yengsinanaba ngasi nomidang गुवाहाटी दि यौरक्लगनी श्री शाहना असम दा नमित हमनि चुपना लैदुना इंडो बंगला ngमखै परिंगदा बीएसएफ ना लोकलेब थबक थरम सिंग यंगसिनगनी मसिग लोइना महाकना बीएसएफ की मकोक थोंगबा लुसिंग बसिंग मिफम पांगथोकतुना ngमखै परिंगदा लैबा समस्या सिंग मतंगदा खननैनगनी केंद्र की मंत्री असना असम की टोंगान टोंगान मफम सिंग दा सेंगतपा पैरामिलिटरी फोर्स मदी पुलिस की लोइसन कया हॉस्पिटल याउना सखु थोरंग इंफ्रास्ट्रक्चर सिंग संगारमगनी लेवाक पोनमिता गृह मंत्री असना असम पुलिस की खनगलब ऑफिसर अमसुंग जवान सिंगदा मेडल सिंग यंथोकनी राष्ट्रपति रामनाथ कोविंद ना नागपुर की मिहान एरिया लैबा इंडियन इंस्टीट्यूट ऑफ मैनेजमेंट IIM की नौना पाकथोक चाउथोकना संगतप कैंपस ngasi संगाखरे IIM कैंपस असि नागपुर सिटी की वार्था रोड का नकनना मिहान एरिया लैबनी कैंपसी एकर 130 पाक चाउबा लम अमद साबनी इंग्लिसिंगनी 15 की अगस्त था संगाखिबा IIM असि की यात्रा प्रधानमंत्री नरेंद्र मोदी ना हुनखिबनी यूनियन टेरिटोरी जम्मू एंड कश्मीर की साउथ कश्मीर लैबा कुलगाम जिला थोकिबा खुद थोंगनबगी थौदक अमदा सिक्योरिटी फोर्स ना टेररिस्ट अनि हटख्रे लैखिद्रब टेररिस्ट अनि अदुगी मनुंगदा हाइदर कव पाकिस्तानी अमा यावरी महाक आइना थिंख्रब लालौलोप लश्कर इ तोयबगी टेररिस्ट सिंग असिदगी सिक्योरिटी फोर्स ना कुसु खुलाई कया फंगमंगमकी लान नंगलबा यूक्रेन की नोंपोक थंग बसरुक लैबा बिलोहारिका खुंगंगदा रशिया की लानमिसिंग ना अकन ममोंगदा बॉम्ब थादबदगी मियोय अनि सिक्रे अदुगा मियोय हुमपुरोमना अकाई अतोय मरक्ता नंदुना सिरमलगनी हाइबगी चिंगनरी यूक्रेन की लुहांस्क रीजन की गवर्नर शहरी गाइटाइना फोंदोरपगी मतुंग इन्ना रशिया की लानमिसिंग ngarang numitung मतुंग मफम अदुदा लैबा स्कूल अमदसु बॉम्ब थाददुना स्कूल अदु मैना तुमना चाक्रे हाइरी अरोयबदा मरुयो पाउ अमुहन्ना ngasi malem gi imagi numit ni mafum kayada palan numit asi paksana pangthoknari manipur ngasi mioi ama naunu covid-19 positive oiki active case taruk lairi manipur kumgi nong ngan yorktuna mafum kayada lawsingu gi thabak tongnana basyam saba hongnare केंद्र की गृह मंत्री अमित शाह ना अवांग नोंपोक भारत की शांति रक्षा की फिबम हन्ना यंगसिलगनी अमसुंग राष्ट्रपति रामनाथ कोविंद ना नागपुर की इंडियन इंस्टीट्यूट ऑफ मैनेजमेंट की कैंपस ngasi संगाखरे पाउलो जरे